Chahi taragi mamangda manaw nupa hatkiba accused mayambana hatkre laman khumduna hatpa oigani chingnaba thawdok amada chahi tararonggi mamangda maki manaw nupa hatkiba miyoi adu thangna yanduna hatpagidamakta miyoi ama maral sikre Musidawad district ki manungda NTPC ki Kedua S-Ponda ngarang ahing nongyay duwayda thawdok adu thokibani lekhidraba miyoi adu S-Pond aduda night watchman oiba masagi chahi nipunipan churaba alam sikawi alam sikna tay kharaga loinaraga punna sikki manaw nupa Tawfik Sekpo mayumdagi chingthoklaga 2015 da phuraga hatkibani hairi Yerumda cancer ohenba yaba masak yawi haibagi matangda thijinba hawkre Yerumda cancer ohenba yaba masak thengnare haiba wakat lakraba matungda Karnataka gi Food Safety and Standards Department na tongan ba mafam chanirom henbadagi yerumgi sample sing khongkotlaga changyeng tawba hawkre Capital City Bangalore dagi sample yankai hena lakhotki state adugi tongan ba mafam da hangliba supermarket mall abadi local market singdagi sample sing khogotlaga laboratory da changyeng tawna ba thawrang lakholakpani makai kya dagi wakalakhibagi matung inna mafam ayambada marang kaina yoliba yerum AOZ koba cancer ohelakpa yaba masak ama yawi miyamgi wakatarba matungda department asna yerumgi sample sing khogotlaga laboratory da changyeng tawkhibadugi report mathang sahida pikhalaklagani Delhi da su yerumda AOZ hyriba haksangda khudongthiningai oiba polam yawre habigi wakat lakrabani hairi Miyamgi anouba Leingak sembada Kuki Yaoraroi Step sida pressure rule Leingak leirakpa sahi ama mapung pharakadoriba maraksida BJP gi national leadership na korakpadagi state sida leiriba kanglup phurup khudingmaki BJP gi MLA singgi oiba mifam ama New Delhi da pangthokraba matung Ngarang Kuki Human Rights Council KHRC na anouba Leingak sembada Kuki sing yaure haina cherol ama thaturakre KHRC gi cherol asina makhata na hai New Delhi da BJP gi MLA singgi oina pangthokiba mifam atuda Kuki MLA Nemsa Kibzen na Jamang Hawkep LM Khaute amasung Ngursanglur Mar yauna naga amadi atei MLA kayana sarugyadna pangthokiba mifam adu council na asina akanba mongda kandem tawi hariba mifam aduda anouba miyamgi Leingak ama semana ba khanakibadu Kuki miyam amadi Kuki Human Rights Council da khangalamba leite maramaduna anouba miyamgi Leingak ama semlakpada Kuki miyamna sarugyaroi amasung kaidonungda yabangamloi Kuki miyamgi demand di separate administration ni Kuki MLA singgi anouba Leingak semnabagi demand adu Kuki miyamgi demand atei Kuki singna sangsiliba khongjang sing asidi self determination gini state sida miyamgi Leingak semna santi paibadu nate mifam aduda Kuki MLA kharana sarug yakhibadu Kuki miyamna pamliba kaya du namthanaba honarakpa khongthangni haina council asina lawe MLA singgi khongthang asina Kuki sing na taliba demand for justice peace and separate administration gi demand sing adu na thaina bahona bani hauji Kuki miyamna sokna riba lan asi loidre hauji su Kuki sing asi Manipur Leingak semgi charuk ama oina leitribani na miyamgi Leingak semlakpada Kuki miyam yaoroi aduna hauji lairiba Kuki MLA tara asi Manipur aslambi dagi resign tawgadabani haina Kuki Human Rights Council gi cherol asina makatari Bihar da nupa amana masamak sizadringai gi mamangda masanupi ahum masanupa ani thauri yanbada ani hinghore Bihar gi Muzaffarpur da nupa ama mahaki mayumda mahaki masanupi ahum thauri yalhallaga hatkre amasung madugi matungda masamaksu masamatomda sijakre Amarnath Ram Kauba miyoi aduna magi macha manga adu loinamak thauri yalhallaga hatnaba honaramke adubu mahaki machanupa ani hingauke nomaizing numikki numidangda thokkiba kiba thawdok adu karina maram oiduna miyoi aduna chathakibano haina makoina thijilli haina police na haike Amarnath ki nupi adu chahi amagi mamangda sikre amasung mahaki magi machanupi sing Anuradha Kumari chahi 32 Sibani Kumari chahi 13 amasung Radhika Kumari chahi 3 amasung machanupa Sibam Kumar chahi 3 amasung Sandan Kumar chahi 5 ga loinana leiminarake imung adu Muzaffarpur gi Misawalia khunda leibani thawdok adu da machanupi ahum adu loinamak sike aduga machanupa ani adu di hingauke thawdok sing adu gi matanga tongan ba
wakhal mayam ama thoklakre adubu mayam adu amatta achumbani haina pulisna lepa leitre mafam adugi miyoi kharanadi Amarnathna mahaki nupi adu sikhrabagi matung masa manga adu thakna bahonabada awaba mayokna ki haiki atopa khara amana mahakna private finance firm amadagi sel puki amasung madu singnabagi matangda mangonda sapu lei haiki adu moina ma police officer amana crime adugi marumda leiriba wakhalon adu haujuk fawa sengna khangdri amasung marik chumba thijinba ama chathari haiki Amarnathna makhoi Yaoraroi adugi mamangda mahaki masasing adugidamakta yerum sing thongke amasung pizaki haibadu makoigi chakhumda yerumgi akaiba makusing leiramba aduna tai ahanbagi paw matung inna Amarnathna mahaki macha manga adu truck amagi mathakta leptuna leinaba khanghankhre amasung makoina leplingaida makoigi mangaksamsing aduda thaurina punsenke aduga chap manana mahaksu masamaksu tawjake Amarnathna machanupi ahum aduna loinana chongthake adubu machanupi ani adudi chongthau yakide amasung sibadagi nanthokhaukhe mangaksam aduda pulliba adu sari singnani hyriba sari sing adu angang sing adugi leikidraba mama aduna sijinaramba sarini machanupa ani adugi manungdagi masagi chahi taruk suraba awaba thodok adubu mitno haukiba sibamna mahakti mage mangakta thauri adu punsinna bahonaduna leiki haiki mahakna aikhoibu amata oina chongtahanki aihanga thauri adu punna bahona ki amasung hingauki haina paw agency singda mahakna haiki hingauri bamsanupa ani adu medical treatment chathari oitokpa yaba nakal punamakta case adu makoina thigatli haina police na hairi hinghauri bamsanupa ani adugi warol singna thodok adugi maram sing adugi tangda hena khanghanlaba yai haina investigator singna aduna asa tauri Satra police station da case ama register tawkre district police na su thodok wafam adudagi evidence khomjinaba forensic science laboratory team kaukre hairi Malem Thongam December 18 da Imphal da thunglagani Cycling for Manipur Peace Cyber Team da ingtabagi paujil pudna Delhi dagi Manipur tamna cycle da khongsa lakiba transgender social activist Malem Thongang hayeng December 13 da Imphal da thunglanaba thorang loramba adu mahakki haksang phibam khara khudongsa da bana maram oina makhatana Kohima da leibaga loinana hayeng September 13 tagi Nagaland thadoraknaba thorang tawkre mahakki khongset asigi matangda Makha tana chap chaba Imphal jorakadaba fawbagi road map sing miyamda mangjongna khangalakle December 13 ke yupung ni panda Manipur gi Concerned Society ge mihut sing galena Kohima district police headquarter ge Manipur gi flag off tawna Malem Thongam lamtharakani numit asiba ke nungthil pung ama taba matamda mauget ta Manipur state police ke team amade maugi khunja singna Malem Thongam bu taramna oklaba matung numit asida mauda legane aduga thangnaba numit December 19 gi ayupung ni pantaba matamda mau thadoklaba matungda Senapati district police headquarter da nungtil pung anitaba matamda thunglagani loinana mathangi numit December 18 gi ayupung ni pantaba matamda di Senapati thadoklaba matungda Kangpokpi district landna nungtil pung anida Sengmai police station da thunglagani mikup khara potharaba matung amu khongsalatuna nungtil pung mari fawgi manungda kanglagi western gate ta thungduna ibudo pakhang bakhurumduna khongjang ase mapung phana loisinaba pandam thamle hairi drug kamari leinana pharaba miyoi BJP gi leader singa naknaba oire Tripura Assembly da opposition gi leader Jitendra Chaudhary na Leingak pairiba BJP da maral siraduna drug trafficking bu Tripura gi BJP Leingak na political project ama onthoknaba honare asida natana drug trafficking ki khuthang da Tripura da BJP na power paina bohanaduna leire haina phungdokhe wafam singasi All India Democratic Women Association gi state convention da wangang bada phungdokhibani makna makhata na high narcotic drug and psychotrophy substance act ki makha da farba miyoi tara gi manungda mapandi BJP gi leader singa nangna bana trangana makhoi gi mari mata sing oire drug trafficking gi damakta farba miyoi kya asi mamangda BJP gi leader singa Thauram kaya photo kapminaduna leminaba ukhrabani masina takpadi drug trafficking network sing asi political oiba protection phangle haike Tripura da BJP tu ba haibasi soidrabani chief minister amade BJP gi lusingba singna criminal sing bunga khona thamlabra haibasi miyamna tuhangani hairi Modbungdagi maupawgi marakta police check post amasung session singna elegant oina sel laura haina governor da wakakre maugeta entry tawbada sel piu hairakpadagi waru nulu thokladuna ti khulenda ahing leklaga Imphal da lakiba
oil tankersingda amuk hana kangpokpida sel piu harakpadagi wathok oire. Assamgi khatkhatidagi diesel purakpa oil tanker taretna ngarang ayuk mau gate joksilakpada mafam adu leramba mau police station gi personnel singna entry tawbada lupa chawanga dagi horaga lupa lising amamam phawbagi senpam pigadabani harakpadagi all Manipur petroleum tankers drivers union gi masak naiba mioi amana imphal da leiba DG control da telephone gi khutangda wakatpadagi entry tawrabasu sel lawna mau gate lansil halkhrabasu yenaringai gi matamda mangwadagi imphal joksilakpa ngamdana ngarang ahing ti khulenda ahing leklaba matungda ayuk imphal gi damakta lakpada kangpokpidasu amuk hana entry tawbada sel lawbani harakpadagi wathok oina kre hairi National Highway 2 Imphal Dimapur lambida chathokasin tawriba oil tanker singda asigumba thawng sing asi yamna toina chatharakle haiduna ngarang sangakfam kaithel head office oiriba oil Manipur petroleum tankers drivers union ki makaidigi general secretary na governor da agi baserol ama piduna wakakre hari union asigi makaidagi governor da pisin ki ba cherol aduda Imphal Dimapur lambi paringi modbung dagi na mawfaw gi marakta police checkpost police station singna iligen oiba thawong da sel lawre habigi mayok ta wakalakibani hari cherol aduna phongdorak kiba singgi manungda Manipur da Thao marang kaina pusinbagi thabak chathanabagi damakta matam kharagi mamangda IOCL Bharat Petroleum Hindustan Petroleum amasung Manipur Leingak ke makedigi thorang tawke oil tanker sing asigi loading point na Assamgi Silsargi Moinaren lamding amasung numarigar na jingbani hari Imphal Dimapur lambi paring asigi phibam phatrabasu diversing na thawsing puthok pusingi thodang lawrakli adubu oil tanker singi diversing na khangmangambagi wangmada police station amasung checkpost sing na diversing dagi illegal oiba thawongda sel lawbagi thabak chathare haike loinana ngarang sumau PS na illegal oiba thawongda sel lawna bohonarakpagi mayokta diversing na yaning da phongdokki amasung union asida su report tawrakhi hairi union ge makaidagi DG control da contact tawraba matungda wathok aduge warashin purake adumoina mak ngasi su tadubi amasung kangpokpi police station da hariba thabak asi chathaba honarakpadagi DG control na pau piraba matungda wathok asi loisinkhibani asigumba hanjin mara laitaba diversing da ayat apan piba thawong sing asina Manipur Leingak ki akakna bahom department ki mingsa thinabagi masak oiraklagani haiduna thawong sing asigi matangda governor da yengsinbiduna lokhat pamthokpa thabak lokhatpiu haijaki hairi amaromda ngarang ahing ti khulenda ahing leklaga ayuk imphal gi dabakta lakiba oil tanker taret adusu amuk hana illegal oiba muongda sel lawna bohnarakpadagi ayuk pung 10 rom tarakpadagi hauraduna Kangla Tombi Bazar Road dagi Hathi Khoya Ground da Union amasung driver amadi handyman singi mifam ama pangthoktuna kupna khanaki mifam asi khanaraba matungda sigumba makhlgi thawong sing asi makhatana oil tanker gi driver singda chathahanbiganu haina governor da ayi bcherol ama pisinkibani hai Azizur Rahman Pambaina Lusingba UNLF Kahiram Amatada Mari Lenadre Wang Mayum Azizur Rahman Elias Tiger Haukiba Komza Lisingani Kulhum Doidagi Lisingani Konmari Fawba Pambaina Lusingba UNLF ke member oina thabak torami Mahak Party asiga Hiram Amatada Mari Lenadre Haina Pambaina Lusingba UNLF ke Department of Publicity and Education ke Secretary Jarai longba thoksomna khuyek pidon thadorakpa cherol amana phongdorakli cherol asina makhatana hai Azizur Rahman Elias Tiger party gi chana kanglon ngakpa ngamlaktabadagi tanthokhraba miyoi amani mahak hauji miyoi kharage khutpu ama semgat laga tathariba thabak thong sing asi party gi karigumba hiram amada mari leinade Tiger na anti-social oiba thabak thoram amatta taroidabani karigumba mahak amasung mahaki khongbuna anti social oiba thabak tawrabadi mara adugi damakta party na chairak pigani haina khangalakli Myanmar gi lusingbi Aung San Suu jail da sikrabra haina ngangna sangna rakre Myanmar gi lusingbi Aung San Suu jail da manung da sikrabra haibagi chauba chingnaba leire haina leibaksin batungna ngangna sangna kre hairi sehi marfu surabi Aung San Suu jail da leikibadagi imung manunggi miyoi singa unnahan kidaba Jahi anirom sukre military junta gi government na Aung San Suu gi ukil fawba unahan kidabani maramaduna unadaba amadi
mawa mapau takidaba chahi ani helakpadagi mahak jail manungda adumak siramlagadra haina phongdoklakibani. Aung San Suu Kyi masanupa Kim Aris na chahi marfusurabi apokpi mama masagi oina su heart amadi sarugi anaba su lei hairi. Ningsingba yabadi Nobel Peace Prize pangkrabi Aung San Suu lebak asida 2010 da pangthokiba makhlgi matungda jaildagi thadorakibani. Chahi 2015 mikhalda de facto gi leader oirakki adubu Rohingya Muslim singda genocide chataki haibagi maral su leike 2018 da lebak asida military Leingak lakpadagi mahak jailda amuk thajin kibani haina su report asina makatari.